ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯦ ꯉꯔꯥꯡꯒꯤ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯤꯂꯤꯐ ꯐꯟꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,34,33 ꯂꯩꯅꯕ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯗ ꯀꯥꯏꯊꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯎꯊꯣꯛꯈꯤꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯎꯏꯀꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯝ ꯀꯨꯞꯄꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 30ꯗ ꯂꯩꯈꯤꯕ ꯃꯃꯜ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤ ꯇꯤ.ꯑꯦꯁ. ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 8ꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠ 8ꯇ ꯑꯈꯥꯛ ꯑꯔꯥꯛ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡ ꯄꯨꯕ ꯅꯨꯡꯁꯤꯠ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ ꯍꯥꯏꯅ IMDꯒꯤ ꯕꯨꯂꯦꯇꯤꯟ ꯑꯃꯅ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯂꯛꯂꯤ꯫ ꯑꯃꯗꯤ ꯂꯦꯟ ꯌꯥꯎꯅ ꯆꯨꯈꯤꯕ ꯉꯔꯥꯡꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯁꯣꯛꯍꯜꯂꯕ ꯏꯃꯨꯡꯁꯤꯡꯗ ꯂꯩꯉꯥꯛꯅ ꯑꯊꯨꯕꯒꯤ ꯀꯔꯤ ꯄꯦꯀꯦꯖ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯈꯨꯔꯨꯝꯖꯔꯦ टाइम्स ऑफ मणिपुर पीजब नुमिदांगी पाउ मीडियम ताबिरपुदमकु दयापति सेंजम तराम उच्चरे हौजिक पाउ सदोन पीजरे ngarang land yauba nonglai nungshit aduna mang takraba yumsing semjin sajanabagidamak state disaster relief fund dagi lupa crore 6,34,33 mari leinaba deputy commissioner singda kaithakre haina chief minister Nongthomba Biren phongdokre ngarang land yauba akanba nonglai nungshit aduna mang takhiba kayagi maramda ngasi chief minister gi banglo da pangthokpa pauki mifam amada wafom ase phongdokladuna mahakna hai ngarang health storm aduna maram oiraga yum dising taraga manga chamriga kunmanga rom amang ata thohanke हाइरिबे युमगी मसिंग असे ngasi numidang wairam fawgi manungda fangba record ni haujiksu makha tana amang ata thokiba yumsingi assessment tawri loinana mamang tha april da thokiba nonglai nungshit aduna yum dising mariga chamapan marifu mapan rom amang ata nangke ngarangi health storm aduna Imphal West district ta yum dising taruk subna yakai humdoi amang ata thohanduna khwaidigi chawnai chaitheng fangba district oike health storm aduna amang ata thohan khraba atai district singde Imphal East district ta yum dising mangaga chatruk Bisnupur da yum dising amaga chamga humfutara mapan Thaubal da yum chanipan kakting da yum chamga kun Urkhul da yum chane Tamenglong da yum chamga kun cha None da yum chamga kun Kamjong da yum chama Churachandpur da yum chamanga nifu Kangpokpi da yum chaniga marifutara ni thoi Chandel da yum taraga taruk amadi Tengnongpol da yum chaniga humfutara manga amang ata thogan ke ngarang gi laibak thiba thodok aduna maram oiraga laifam chafam kudong chadraba byangdamak mari leinaba dc singi mideng makhada relief camp nifugani thoi hangdokle loinana hairiba yumsing asi semjin sajanabagi damak state disaster relief fund dagi lupa crore 8,40,000 gi senfam mari leinaba deputy commissioner singi khutangda kaithakre हाइरिबा सेंफम सिंग असे तंपाके डिस्ट्रिक्ट सिंग दा लुपा लाख यांखै अमसों चिंगी डिस्ट्रिक्ट सिंग दना लुपा लाख निफु काइथगने सेंफम सिंग असे मरु ओइना युमकै नौना सेमजन साजनबगिदमक जीआई सिटना चिंगबन लैनबा अमदि अतै रिलीफ के प्रॉब्लम सिंग पीनबने लौखटलक्लिबा खोंथांग सिंग असे मरि लैनबा डीसी सिंगना पाइखटपसु हौख्रे अवा अना नंगलबा मियामना वाकटनिंगबा लैरबसु डीसी सिंगी खुथांगदा हांखिबे हेल्प लाइन नंबर दा मियामना पाउ फौबियो अमरोमदा ngarang health storm aduda electric pole tekpa amade akai atoi thokpa khara yaure hairiba sing ase nauna semjin sajinbada matam khara laugadaba maramna miyamdasu khara khangbinaba chief minister N Bren appeal tokhe paugi mifam aduda mahakna makha tana hai ngarangi thodok adu ipa ipu singi wahaida lu kokpada len taba haibatude asigumba lamdam asigi luraba tanfam amade miyamge makeup miracle marakta lairam tilam chanarol amade lining laishwalgi paibo wafam amatai yengdana miyoi kujo kharana thoraklaga lamdam ase makok maru pandabadona aning apam mongda pangtok tonaba ase phajaba watle thakha khangna state asida leiriba luchingba singe makhada chanarol amaga loinana thabak tohanigi
मणिपुर की फिबम सोइदन फगलखिनी हाइदसो चीफ मिनिस्टर एन ब्रेन मखा ताना फोंदोखे मणिपुर की इम्फाल वेस्ट याउना मेजर मार्केट लेरिबसी याउना ते डिस्ट्रिक्ट खुदिंगी लेरिबा दुकान सिंह होलसेलर सिंह दा कोई हाना लेरंबा सीजीआई सिट की ममन अदुगा अतई एसेंशियल कमोडिटीज की ममन पुनमक से कोई अप्रैल की तारीख 19 की ममांग लेरंबा रेट अदुदगी हेना योनबा यारोय हाइदना केबन पीडी की मखादगी थोआ मतुंग डिप्टी कमिश्नर कंसल्टेशन जो ऑर्डर थोखरे नाइबसी कोई डिप्टी कमिश्नर सिंह केबन पीडी की मखाद तो दुकान खुदिंग दा ममन कनागुमा हेलना थोइबा थौदोक्सिगी क्राइसिससिगी खुदोंग चाबलरगा ममन हेना करिदा तौरगा योनबीदना बसो अपील तौजरी अदु करिमे योलंब कुलंब तौबदा लीगल की करिगे एक्शन लौरगा सुमदुगी नुंगाइतब मौंग तादब लई थोकनी मदुमा तौबीदनबा हाइदना आई मैम थमजगे असम राइफल्स ना अकनबा जक्सिंग थौरांग लखत हौबदगे मणिपुर दा थोकलिबा इरांग असे का हेना चाउथोखिदबनी हाइना मणिपुर की गवर्नर अनुशिया विकेना फोंदोखरे वाफम असे यूनिफॉर्म सिंगे लक्ता अहानबो ओइगतौरिबा असम राइफल्स के विमेन पोलो टीम लॉन्च तौबगी ngase मणिपुर खिदा लेबा आईजीआर साउथ की हाफलोंग पोल दा पांगथोखिबा थौरम अमदा मणिपुर की गवर्नर अनुशिया विकेना फोंदोखिबने मणिपुर की गवर्नर अनुशिया विके सेक्यूरिटी एडवाइजर कुलदीप सिंह असम राइफल्स के डायरेक्टर जनरल पीसी नायर इम्फाल वेस्ट की एसपी के शिवकांता इम्फाल ईस्ट की एसपी के मेघचंद्रा फर्स्ट बटालियन मणिपुर राइफल्स की सीओ डॉक्टर एस इबोमचा अमदे अतई मसक नाइबा मियोय कयाना सरुक यादुना पांगथोखिबा थौरम अदुदा ngasi नौना लॉन्च तौखिबा असम राइफल्स विमेन पोलो टीम के मेंबर सिंह अमदे ऑल मणिपुर पोलो एसोसिएशन की नुपी प्लेयर सिंह दा अचंब कुदोल पोत सिंह खुसिनखे ngasi की थौरम अदुगा मरी लेना गवर्नर अनुशिया विकेना हाई मणिपुर हौजिक थोकलिबा लाइबक थिबा थौदोक सिंह हेक हौरकपदगी असम राइफल्स न लौकिबा थौदांग बियामना मयेक सिंह खंगे मसीदसु नतना सेक्यूरिटी एडवाइजर कुलदीप सिंह स्टेट अमदे सेंट्रल सेक्यूरिटी फोर्स सिंह पुना कोऑर्डिनेट तौदुना होनरकपना इरांग असे तपना तपना महौसागी पुंसिदा हंजलकले पुमना मकना लौरिबा थौदांग सिंह असे थागतनिंगाइनि हाइना मांगना मखा ताखे कि आसाम राइफल की जो भूमिका जब हमारे यहाँ पर 3 मई को जिस तरह का मणिपुर में जो वायलेंस स्टार्ट हुआ था, आज मुझे इस बात को कहने में कोई झिझक नहीं है कि जिस तरह की भूमिका आसाम राइफल्स के अधिकारियों ने निभाया और उसके वजह से ही यहाँ पर काफी कुछ स्थिति बहुत कंट्रोल में हुई है। आज मैं उन सब अधिकारी और आपकी पूरी टीम की भूरी भूरी प्रशंसा करती हूँ कि आपके ही प्रयास से ये धीरे धीरे ये हमारे मणिपुर स्टेट में जो चीज चल रहा था उसको कंट्रोल करने में बहुत भूमिका निभाई है। नाकल अमरोमदा ngasi launch तौखिबा विमेन पोलो टीम की मातांग पल्लदुना गवर्नर अनुशिया विकेना मखा ताना हाई मणिपुर की पुवारीगा सागोनदुना लाक्नबा सगोल कांगजी हाइरगसु खंगनबा मणिपुरी पोली मसाना असिदा सिजनरिबा मणिपुरी पोनी अमदे हाइथोई सिंथोइरबा सानरोई सिंगना मसाना असे मालेमगी थाकता अवांगु मफम अमा कंदुना लाक्ले नुपा सिंगना नमना सानबा मसाना सिंग हौजिक नुपी सानरोई सिंगनसु सरुक यासिलकपा असिना नुपा नुपी अनि के मरकता मानबा थाक अमदा पुरकपा ngambata natana खुनाई असिना नुपी ओइबी सिंग अवांगबा थाकता इकाई खुमना बुली हाइबदु ताक्ले नुपी ओइबी सिंगना एम्पावर तौनबा असम राइफल्स ना लखलकपा खोंथांगी सरुक अमा ओइना इंडियन मिलिटरी की पुवारीदा अहानबा ओइना असम राइफल्स के विमेन्स पोलो टीम अमा लिंखटपा असिना फोर्स असिदा थबक तौरिबा नुपी पर्सनल सिंगदा अनौबा थौना अमा पीबा ngамलकने IGAR साउथ के मीडियम मखादा लिंखटलिबा अहानबा असम राइफल्स के विमेन्स पोलो टीम दे यावरिबा मैते चनुरा तरुक असिना मालेमना सिंथानरिबा मणिपुर की नुपी ओइबी सिंगे मतिक मथौना अदुदा अनौबा लमाई अमसु हापचिनबा ngамलकने हाइबगे थाजबा लै हाइना महांगना नुपी पोलो सानरोई सिंग अदु सिंथाखे मणिपुरी पोलो जिसे सगोल कांगजेई के नाम से जाना जाता है, यह प्राचीन खेल अपने फुर्तीले मणिपुर घोड़ों तथा कुशल खिलाड़ियों के साथ हमारे राज्य के प्रतीक के रूप में खड़ा है। आज हम असम राइफल्स महिला पोलो टीम की उद्गम के साक्षी बने और एक उज्जवल
भविष्य का निर्माण का सृजन करते हैं। मैं महिलाओं को सशक्त बनाने की दिशा में यह महत्वपूर्ण कदम उठाने के लिए असम राइफल की सराहना करना चाहूंगी। महिलाओं के लिए पारंपरिक पुरुष प्रधान क्षेत्रों में उत्कृष्टता प्राप्त करने के अवसरों को बढ़ावा देकर हम समानता और उन्नति का एक शक्तिशाली संदेश भेजते हैं। लंबे समय से मणिपुर की महिलाओं अपनी ताकत और क्षमताओं को साबित किया है। ngaranggi len yauba akanban nonglei nungshit aduna madam oiraga landam asida pangtaknana amang ata thokan khibana madam oiraga miyamgi khudong chanaba amadi yumthak kuppada changba polam sing mambal hengana yondana ban lekakna akhanaba khongthang kaya lokhale haina Imphal West District ki DC Ches Kiran Kumar na thokpa order amana khanganakle order asina hai yumthak kuppada sizinaba polam sing jonma wholesale natraga retail dukan singna nomaijing yauna suti numit singda dukan hangbada athingban leiroi dukan aduda leiriba stock ki fibam fangliba brand Tinsit ki athaba amasung mabal sing adu mayek sing na dukan gi mapan da thetuna thamgadabani list adugi copy amasu CAF and PDG DSO ge khutangda Imphal West District ki DC da yohlakadabani potchai gi mamal adu chahi asigi April 13 da laikhiba mamal adu natraga madudagi taba mamal oigadabani lanai mi aman natraga private party amatada block oina polam sing asin leiba yaroi yumthak kupna ba polam sing ase ngarang ki nonglei nungshit aduna sohallaba imung sing khakta da yongadabani amade madugi record ningthina semgadabani order asida yauriba kanglon asig ngakna chatlibra haibadu CAF and PDG Imphal West District ke DSO amasung SP Imphal West District na luchingduna yengsinkani order asig ngasidagi tha asigi taragomdoi fawba chanagani miyamna hiram asigi matangda khudong chadaba thengnarabaso mobile number 8132 854 956 da paw forokpa yagani hainaso order asina makha tare Lakadoriba numin taret ni asida Manipur yauna India gi awang nongpuk state tareta akhak araw yawban nong churubai yana leibagan loidana akanban nong puban nungshit mayok narabai yai haina IMD gi bulletin amana Jackson wa thamrakle bulletin asina hai Assam amasung Bihar gi lower tropospheric level da akanba cyclonic circulation thengnare maram aduna Bay of Bengal dagi awang nongpuk state sing tamna akanban nong puban nungshit silakadori lakadoriba numit taret ni asida Manipur Arunachal Pradesh Assam Meghalaya Nagaland Mizoram amasung Tripura da akhak araw yawba akanban nonggal loinana pungda kilometer 30 dagi nimfu phawba yangna sitpa nungshit mayok naraba yai Arunachal Pradesh da hayeng phawba akanban nong taraba yai Assam amasung Meghalaya yauna hayeng Manipur Nagaland Mizoram amadi Tripura da akanban nonglei nungshit laklaba yai haire nakal amarom da amful lamfel pana piba report amagi matung ina ngasi lamdam asida khwaidagi sakhibagi chang ase Celsius degree 10.5 oikhi aduga khwaidagi ingbagi chang na Celsius degree 13 oikhi ngasi ayuk nungsita yawba ising malgi chang na chada 30 oikhi aduga numit yungba matung dana chada 35 oikhi ngasi state asida millimeter 13.3 ki chang nong chuki hainasu report asina haire len yauna chukiba ngarangi akanba nonglei nungshit aduna fibam thina sokhallaba imung singda lengakna athubagi kari package piga dawribano haibadu miyam khangna lauthopiyo haina Manipur Pradesh Congress Committee MPCC ki President K Megachandra lengaki puning chingsilakle ngasi BG Road leiba Congress baban da pangthokiba pawgi mifam amada wafam ase phongthokladuna mahakna hai hingsagi achouba chaitheng amana maram oiraga Manipur ase yamna waba fibam amada leire Hauzik tholiba irang asina sel thungi fibam yamna soksin hanbadagi leibak ke semilon da achouba safu ama piringai cherak asida ngarang ikhang khanghodena churakiba len yawba akanban nonglei nungshit aduna achouba chaitheng ama amuk pirare len yawna chukiba akanban nonglei nungshit aduna yung kaya amang ata thokan khre asigumba fibam asida makha chana nong amuk churaktuna leifam leitabagi awaba kaya mayoknare awaba taraba imung kaya gi miyoi sing asida lengak na khudaki oiba kari mateng panggadawre Mari lainaba DC singna report piraknaba wafam thamlabaso khudakki oiba mateng phangdabana maram oiraga biyamda awaba ama mayokna hallei mahausagi oiba akanba safu asina chaitheng phanglaba singda pinaba state lengakna center dagi karamba package logani haibagi matangdaso chief minister na biyamda thambiyo amaromda hauzik laingakna paikhatliba thaurang asidi awaba taraba imung singda sel oina piga tawribra material oina piga tawribra haibasi mayek sengde maram aduna laingakna athubagi oina mateng panggadaba sing ado mayek sengna lauthopiyu haina mahakna makha takhi
natural calamity अखोई hailstorm no nusit lien tar pasida pacha se kham thing wa basina athuba matamda sarkar na measure lakhot piu aduga pigada basingche masigi conditions me am ji ure अखोई की ले मैम जी सोशल मीडिया दा ure press दा ure tv दा ure practically field visit दा खोपदा officer सिंग ure अदुनदी याम concrete ओइबा the step ama sarkar na lobiraga masigi paisa thuna lophopiu yum sabibra adagi paisa oina pibibra athubu matamda masi pibidragadi praja singse yam kham thengna wabase masi Malaysia sarkar ki aseng ba stain ma pibiu masi mahusana sarkar na responsibility lobom thoi tobi gini hain ju khali khara initiative khara ju uri aduna sugumba kudakta kolakpa sugumba calamity mayam se masidi immediate akoi gi relief se pi de na ba sarkar na lokthok pi gi da ni praja da khangan di gi da bani sarkar hai basina praja gi mapi mapani ngarang chukhiba len yawba nonglei nungshitna yung kai kaya mang ata thokan khrabam batung ngasi yung kupna ba tin leiba lakpa mi singna factory amasung retail dukan singda chikna china bang ngamdana tin kre press na phongba pau amagi matung ina ngarang gi len yawba nonglei nungshit aduna yung kai kaya amang ata thokan khrabam batung ngasi ayuk angan bedage yung kupna ba tin leiba lakpa singna tin sit saba factory sing amadi retail dukan mamang da queue lepna ke mafam kharadadi mi ka hena chinabana maram oiraga token system da yonba fawi yongna ke token system da tin sit yonba singdi ngasi token fanglaga tin sit na haying fangada ba fawi yawi haide nonglei nungchit na yumdagi tin humdokraba amadi lena thombada tin hobadagi nong yurba yumbu sing ngasi tin sit fanglaroi hairakpada kokta kut hapna ki haide ngarangi len yauna chukhiba akanba nonglei nungshit aduna amang ata thokan khrabang mafam singdan lenga ke mari lainaba official sing chatuna lokhat fam thokpa thabak sing lokhat piyo amade dukan fam liba singna potchai gi mamal hena yolamba thengnarabade maduda thorakpa afa phatagi tekchak khudingmak dukan mapuna pugadabani haida Manipur Students Federation MSF ke General Secretary Sundar Kumanda phondorakle MSF da press thadorakpa video message ambada wafam ase phondokladuna mahakna hai yamna tangna thokpa mahusagi oiba safu amana maram oiraga amang ata thoktuna awaban nanglaba singdan legang na relief assistant pigani haidan lauthorpa ase MSF na taramna oi adum oinamak relief assistant ase fangna bukona bada che chang kaya thajilakna ba khanghanduna awaba tariba imung singda ahenba khudong chadaba sing mayok na hanbagi mahut lenga ki official singna hakthengna chatuna athuba matamda relief assistant sing ase fanghanna bukona biyo yung kupna ba tin yoliba dukan singna su godown da tin sit sing ase paiduna thamjilaga leite haijin ba tobi kado tin sit sing ase hanagi mamaldagi wangkhana yolamba thengnarabde MSF da lokhalakpa action da thorakpa afa fatagi tekchang pumnamak masa masana pujakadabane MSF ki team amana thangal bazar chingmairong khongnang ani karak amade mantripukhi da leiba dukan khara da koina chatun yengsenbada tin sit ki mamaldagi lupa chani hengana yolamba thengnare makha tana tin sit sing ase mamal wangkhana yolamba thengnarabde miyamna mahairoi lup asigi contact number 9863853826 natraga 9366657948 natraga 7005414138 da pau bibiu haina so mahakna maka takhi mafam mafam khuding da pricing maman hekana yole habagi pau phangdagi MSF na thangal bazar gi mafam khara da chalaga yengjanba matamda mari ga chatu yankai hana yonbada hojina mari ga chani pan yankai lupa chani henkalakanda yolamba thengnare masigumba kaya asi MSF na mathang unajara kanda da ikoi maman tana ba haijara kanda da hajana wakan taminara kanda da moi lupa chani henkalaga yolami bido koi maman tan jakra du duga mayam da yamna maman tara kanda da ikoi tokan sing hajana ningtina phangala kanda da mari lena ba masa masa na pamba sing ado phangana bagi khongthang sing MSF na lepa laitana paikat chari adu ato ba dukan sing na su ikoi gi hariba jinga sing asi maman hena yolamdana ba adu karigumba yolamba taraga di MSF na mari lena ba singa loinana tawrapa thabak khuding makta dukandar sing na masa masa na responsibility lawjagadabani adu tholapa phapata daitado masa masa na pujagadabani haba wafam su MSF na thamjari
Bisnupur district ki tongan ba mafam anida apunba security ki team amana combing operation chathabada yaplaba khuchu khulai kayamarum fagat pangamde hiramasi ki matang da police gi fangba pau amana hai area domination amasung search operation ki saruk ama oina ngarang Bisnupur district ki manung chenba aimol khul apade ireng bom maning da chathaki ba search operation da yamlaba khuchu khulai kayamarum fagat pangamke Center amasung state force ki apunba team amana chathaki ba search operation aduda fagat pangam kraba khulai sing adude magazine ani yawba carbine machine gun ama magazine yawba 9mm pistol ama 36 high explosive grenade mari kapa yariba nomai maru yankai gram charted ke yankai rom lumba IED ki pack stick tarok ballistic cartridge aba SLR tube launcher ama 75 detonator ama 36 hand grenade ke arming ring dipan jar cell ama C90 MK3 grenade ama amade walkie talkie set ani ni haina pau asida pakha tarakle Peace building and conflict transformation haiba thimda taragi chaishuna sinduna numit mari ni chumna chathagadaba youth leadership development workshop among ase Kanchipurda leiba Manipur University ge open air theater da hodukre thauram aduda Manipur University ge Department of Life Sciences ke Dean Professor GKN Chetri Retired IS Dr. RK Nibai Organizing Committee ki Chairman Khaidem Pani amadi taragi chaisu ki Vice Chairman P Sodapani da thauram gi maru oiba mitunglen sing oina saruk lakhe thauram aduka mari lainana Organizing Committee ki Secretary Dr. Devena Hai tongan be isu kaya na maram oiraga malem gi mafum kaya da conflict kaya thokpa thegare conflict sing asina piba safu amo oina mana ngamjaba thakta kulai kaya siznaduna amada tongan be threat kaya pinare Malengi oina chatharakliba pamdaba chanabi sing asi hongdoknaba honabada matam kharadi soidana changkhikani ngasi pangthokliba thauram asisu national amasung international gi thakta lakliba ahongba kaya yauna maton chongkhalakliba isu kaya asigi matangda hawalakliba naha singda loksing pinabagi pandamda pangthokpane workshop asina tongan ba furuki naha kaya da peace builder ama oina mathau tawbugi wakholon ama samgatpa ngamlagani hainasu bahangna makha takhe Our aim through this workshop is a stepping stone with the help of Youth for Peace International is to take the first step to prepare a generation of peace builders in Manipur across communities, across all the communities that exist now as warring communities, across all these communities to prepare a generation of young peace builders so that all these problems that we have among us can be sorted out non-violently through all those methods that these 4 trainings will give you some glimpse of that, some taste of it, some experience of that. But as I said, this workshop is just the first stepping stone, or rather, you may take it as the level 1. Ministry of Tourism ki makhada India Tourism Imphal na sindura ngarang Sendra Park and Resort Loktak da Trade and Hospitality stakeholder meeting pangthokre Ministry of Tourism ki General Deputy Director amasung North East Regional Director Anil Orogi amasung Department of Tourism Government of Manipur ki Director W Ibohalna mifam adu da sarulakhe mifam adu da lamdam masida amukhana tourist inflow leihanaba amasung MS building plan kaya gi matang da khanakhe mifam adu da Anil Orona hai Government of India ki makhada Ministry of Tourism na Manipur ki tourism chawkhanaba honabada pangba yaba mateng khudingmak pangane Loktak ki area ase chawkhanaba amasung miyam de hena mayik sengna khakhanaba social media ki kuthang da campaign chathaba tour operators sing host tawba bloggers sing educational trips sinba akhanaba workshop pangthoktuna Incredible India homestay ge manung chana Loktak homestay sing enlist tawbana chingba chathakane Imphal Loktak Circuit ke ITM farm trip ke saruk yanabagi damak mapan leibak singdagi tour operator amasung media gi miyoi singdasu barton thagani haike Anil Orogi wafam aduda Director W Ibohal nasu Manipur Tourism Department ki maiketi gi wafam sing ase thabak to onthoknaba honabada pangbaya ba mateng khudingmak pangani haibagi thajaba pikhe mifam aduda Manipur Tour Operators Association ki President amade mihut singa loinana Manipur Tourism Forum Loktak Tourism Development Cooperative Society ki mihut sing IHO ki State Chapter President Classic Group of Hotels ke Corporate Manager yauna tongan ba miyoi kaya nasu lakhe thauram aduda tour operator hotelier homestay mapu amade tour guide yauna tongan ba tourism stakeholder khongfurom su sarulakhe marak thana bre amonung nase
Open Day. Know the hospital where your patients will be treated and the institute where your children will get educated for 3 to 4 years to acquire knowledge and skill to get a good job immediately after a course. See the hospital on the open day on 4th and 18th May and every other Saturday 10:30 to 11:30 am at Sky Hospital. Break ki matungda mayam mataram na okchare makataba pausing pizare ngarangi len yawba akanban nonglai nungshit aduna yum kaya amang ata thokan khiba lobuk kaya amang ata thokhiba amadi misi mina kaya yahon khiba ado Ethno Heritage Council Herikon nuai taba phongdorle hiram masiga mari lainana Herikon Secretary Public Grievances Shell Akham Risi Kumar na kudem piduna thadoropa jarol amana hai ngarangi thodok aduna maram oiraga yum kaya atek akai thokre yumthakta kuppa tinda len tasinduna nom yuba amadi huzau kaya tekuna yumdan nantharakpadagi chauna amang ata thokan khiba ase laibak thibane thodok asina maram oiraga miyamda achoba awaba ama mayokna hale tangdu leitada leiriba lamdam asida ahenba awaba ama oirakpa asina ahal lamangi paurau lu kokpada len taba haiba adu chapchana thoknade maram aduna pochai yoliba dukandar singna lanai gi sendong khara fangnaba pochai gi mamal ka hena wangkhatna yonbagi thabak chathabigado hiram asigi matangda mari lainaba authority na so meeting chongbiduna awaba taraba sing asida ahenba awaba ama amuk hakalaktana Hakalakadabadagi kanbiyo yung kay atik akay yawduna awaba mayok na libasing asida kudak yu ibang mating bibiduna awaba asi karadang oirabaso pokan na matawrang lokatpiyo apikpa senfam kara putok charaga yen nganu na jingbay yoktuna amade labukta manam basing thaduna hona jariban lomi singdaso ngarangi akanban nonglay nungshit aduna tokan kiba amang atasing aduna ajoba jatheng amapire pumnamak asi mari lainabasing na mideng changbiduna kudak yu ibang mating pangnam konabiyo hainaso jarol asina makatare Town Planning Department की recruitment process चलना यारोई हाइना कंगलेपाक Students Association KSA की President S Vidyanandana फोंदोरले वाफम मसिंग ngasi nungchal khuyatong de leiba KSA की office pangtokhiba paugi mifam amada mahakna फोंदोखिबने paugi mifam aduda mahakna makatana hai department asigi assistant town planner amadi assistant architect की post ani asigi apunba post tara dawnabage direct recruitment notification ama haukiba February की tang 3 ta thoke aduga February 12 fawba form thajinbagi matam piraga February 12 da interview pangthoklaba matong March 15 da result out tokhe adubu laibak thibade MPSC na law form thokpa gazetted post assistant town planner amade assistant architect ani ase MPSC na lawbugi mahut department masana lawjaduna interview khak tawraga khankhiba asine masi tofom thoktaba aranba khongthang amane MPSC na matam khara The function tawduna leidingai choirak tat lawba thabak ni hairabaso interview khak tawraga gazetted post lawba haibase yamna chumdaba thawong amade masidi favoritism amade nepotism chathaba yanaba amade makoigi mi khanba yanaba konabani haibada haimanba thokloi lamdam masida lawba thabak recruitment process ayamba matam yamna changnabaso town planning department ki oinadi athuba matam da recruitment process lotion daba yade haibagi matagom subnagi tha amaga numit nipan khakta da recruitment process lotion ki ba asina miyam gi moida wahang kaya thokale department asida hana chief town planner oiramba amagi hek machanupa ama khankiba asina amukasu hena miyamda chingnaba fawhale asigumba maong madil tadaba thawong asida mahai masim tamduna tungi punsida matik chaba mi ama oinaba kona jadiba mahirui kaya tadi achauba ninganaba ama fawhale lamdam asida niyom chumdana tawning pada tawnarakpa system nairakta thawong kaya asina aikhoigi kunai ase maningda halaknabagi machak ama ohelle maram aduna assistant town planner amadi assistant architect khankibagi order adu chanaba yaroi Hauzik MPSC की अनौबा chairman हौकिबा मार्च थादा खनख्रबनिना MPSC की खुथांगदा पोस्ट सिंह असी लौबियु हाइना मागना लेंगा के पुनिक चिंतनखे लेबाक खुनाई की यानी संगो को कोइरिबा सुगुम्बा डिपार्टमेंट असिगी याम मरुइबा डिपार्टमेंट अमगी अचौबा पोस्ट हाइ गेजेटेड पोस्ट सिंह असिदा मतौ कमदौना इंटरव्यू खो तौरकांदा मखोगी रिटन टेस्ट ने सिंह अमदा तौना मतौ कमदन इंटरव्यू खो तौरकांदा थबक लोबगी प्रोसेस असि तौरिबनो हाइबसिनी असुगुम्बा थोंग असि केसने याबो नमलोय मसि हाइरिबा असुगुम्बा गेजेटेड पोस्ट लोबो मतमदा इंटरव्यू खतम लौरकांदा थबक लोबगी प्रोसेस असि चथबा तारगदी मदु नेपोटिज्म फेवरिटिज्म अमदि नेपोटिज्म चथबा यानानबा तौबा खोंथांग अमनि मसि मखोगी मी खनबा यानानबा अदुगुम्बा चथबा अदुगुम्बा प्रोसेस अमनि हाइबदा हाइमन मथोलोय
Furup amagi culture na furup adugi masak take hairabade ariba makhagi saisaksing ase manghandana thamba mathau tai haina telauchana saijang jetpi hanagi jetpi member tensubam ratana fongdukre wafam ase numit tarani chumna chatharakpa khunung isai khongjom prabha amadi penagi workshop loishinbagi thauramda mahakna fongdokibane Yaningkol Saidam Sang Takhel Infal is Nasintuna Kurai Kala Vidya Babangi Cultural Hall the Pangtokiba Workshop Lotion Bagi Thoram Adu the Saru Yakiba Hanagi JetP member Tensubam Ratana Makatana Hai Ngasi Yaningkol Nasintuna Kunung Isai Kongjom Prabha Amadi Penagi Matang Workshop Ama Pangtopa Ase Yamna Pai Masina Saishak Sing Ase Ngasi Mirol the Mayek Singna Kangan Bangambani Kale Potsak Kuding Magi Arumba Amadi Achoban Loinan Legane Adubo Art and Culture Gidi Mapal Naide Matam amada lekai da sakna ramba khongjom prabha khunung isai hojikti uge haibada uba fangtre tage haibada tap fangtre asigumba phibam asida saishak sing ase manghan bai yade haiduna Yaningkol Saidam Sang Takhel Infal is na honarapa ase thagat ningai ne amaromda hojikti asigumba art form asida nupi artist kaya thorokpa asiso afaba khongthang amne makha tane Yaningkol da nupi artist kaya puthokpa ngambu oibiu haina mahakna phongdokhe Lairiba Manipur state city mamut kuiba zati nucleus hai boi targati koi mai nai ken ya ba sumaina mai tai sita kira ko quality se dai su da me hai ba ke ni scientific kiyo ni lai koi da maduat ni na hai pu ka ai das tau jara bani sumaina lairi ni sing di barak sita ai koi da kitam koi na ujaba hai ka tare kitana tin jabane na iska samti bhag tai kam jabani ai koi da kitang aina ujabane madi football na phawre adna hairaka ekta football ji daga pachak tangu khare madi isai da khare phawre isai ji da pachak mana lai da phawre adlai pachak aduga madu gi hayen sanarak ka lai hawra ba kanda ko ji kunai si daga kare haini ai se sanata ba kum nim ba kai thok ko madu ga ni tang madu ga ai gyan chat ki tawjabane Workshop adu pangthokpagi matangda Yaningkol Saidam Sangi President K.H. Nabakumar haikibada khunung isai khongjom prabha amadi pena hairiba narrative art form sing asik ngasidi yamna pamnarakpa ama oire marak amadi khunung isai khongjom prabha tage haibada thiba phangnaramjabade adubo hairiba saisak asi pamba hengalangliba asi afaba khongthang amane matamgi matung in lakpa fusion music na chingbada aikhoigi saisak sing yaushinlabasu hanagi saisak sing adude manghandana thamnaba honase Laioi Kraba Ipa Ipu Singna Thanamba art form ase manghandana thamba amade artist kaya sangbatpa haibasina Yaningkol ge mapung oiba wakhaloni haina mahakna makha takhi yumge adom laba akogi sumang singda kaudana ahal laman sing asida kogi kongjom prabase tahandana khunung isai se tahandana tawnarambe adubo hairiba adom laba kogi art form sing ase hojekte Sitarakpa aduga matamgi matungina western longi adum laba kogi isai gi saichak saida mayam singasina humjalakpasina maram kanda ekoigi leizariba adum laba art form ase maikai amada sakibadawna tawrukase masidagi ekoina mipai jadana asigumba art form ase yokhattaba yade natragana sekottaba yade haibagi wafam adudane ekoina Yaningkolna ahanba priority oina thamaga akoina hariban mitarani gi workshop ase pangthok sabare April kulgang manga dagi hauduna chatharakpa workshop aduda khunung isai da oza gose maitai khongjom prabada oza sunjari amade penada oza surjina takpi tambikhiba nupa nupi artist humfurom da certificate singsu yanthokhe amarom da India gi khwaidigi chawba folk song competition Bharat ka Amrit Kalasta saruk yaruba khunung isai saichakpe Binita amadi instrumentalist Robert Anidasu khudol potpiduna ikai khumnabukhe ngasigi thauram aduda Kurai Kala Vidya Baban ki president R.K. Narjit amadi political activist Sapamcha Kangli Pasu saruk yakhe tungda workshop aduda saruk yakiba artist singe production amaso miyamda khudol tamkhe ngarang numit yungba matungda ikhang khanghaudana len jauna churakpa akanba nonglai nungshina maram oiraga arambai tengol unit 18 na konba mafam singda thokhiba amang ata sing unit asigi tengoloising na sebjin sajinbagi thabak chathakre
unit asigi commander Kershan Thaudam atopa ming maimu gi bideng makhada ngasi unit asigi tengoloi na Uripok Assembly constituency gi manung chanba lamboi khonangkhong naurim thong Thaudam leirak amadi tagyal khongban gi mafam singda akai atoi nanglapai tum tararom senjin sajin bagi thabak chathake loina na khudaki oiba sel amadi trampoline gi mating pangkhe makha tanasu unit asina konba Uripok tagyal khongban Langol Iroi Sembat Lamsang Lamdeng Lamboi Khonangkhong Langol Game Village Haiba mafam singda mateng Mathau Tarabadi Arambai Tengol Unit 18 Media Cell gi mobile number 9612400199 amadi 8131948266 ani asida paw fawbira u haina unit asigi maiki dege khangalaki Narasing Maharaj ki chani ka kuntra ka nithoi shuba mapo kumon thoram ngase Sagolban Mabudong Mantri Lekai da Laiba Maharaj asigi pongnafam da chinglemna pangthokre Sri Sri Gopinath Temple Board amasong Maharaj Narasing Memorial Committee Imphal na khusam naraga pangthokiba thoram adu Narasing Maharaj ki sagai natai amade macha masu oiba singna saruk yakhe Laishon Tinson ka loina na pangthokiba thoram adu da saruk yakiba singna Narasing Maharaj ki photo da haikat lekat tamduna ikai kumna utke loina na Narasing Maharaj ki macha masu oibe ningol singna Jalakeli Palagi Thogal Tauke, Thauram Aduka Mari Ledena, Maharaj Narasing Memorial Committee, Imphal General Secretary Rajkumar Priyo Kumar Hai, Narasing Maharaj na Gambhir Singh Maharaj ka loinena, Manipurdagi Awa Singh Maru Phongna Takthokna Honabada Achawa Thongdang Lukhe. Karigumba Narasing Maharaj na lamdam asigi damak thoklam drabadi Manipur ase Burmagi makhad leiduna yamna awaba phibam amada lerambasu jai haina bhagna makha take. Nursing asina mahakna chahi tare khundak pada matam aduda Gambhir na mahak mamani loina raga mahakna Manipur si chahi tare khundak puchi moina awasing tanthokibani Nursing Maharaj macha nipa kuntrau poi pusida mapalama dhara layamde thanamde aduna hojik mahakna mapandugi nantaba akoi tarate ama hojik leiri Yamna Fibam Kaina Laidaba Jiribam Government Higher Secondary School ase Mari Lainaba Authority na Bideng Changtuna Mathau Taba Thabak Sing Paikat Piu Haina Democratic Students Alliance of Manipur Desam Jiribam District Council ki President TH Santos na lenga ki puning chingsilakle ngasi Desam Jiribam District Council ki President TH Santos na luchingba mahairoi lop ase ki team amana Jiribam Government Higher Secondary School de chat ki ba yangsin khongchat amada wafam ase phongdok lajuna mahakna hai Higher Secondary School ase team asina yangshilubada mamang chahida repairing tawkiba school asige auditorium hall ase aduki matik fibam chadana leiramba thengnare auditorium hall school asige thauram sing pangthokpa yabagi fibam da leitre nakal amaromda mahairoi singe cycle set amasong oza singe vehicle set asisu matamga chunaba paongda semjinabagi tangai fadaba leire Classroom singsu thongnau yaudabana maram oiraga nong haijinduna class tawba yadabagi khudong chadaba kaya mayoknaduna leire School asigi akoibada khariba boundary fencing asisu phibam chadre school asida leiriba awatpa kaya ase mari leinaba authority na yengsin biduna athuba matamda masak thokpa school ama ohenbiu hainasu bahagna makha take Mapal Manipurda Choina Tariba Maitai Amasong Maitai Pangal Singda Mitai Mayek Tambibagi Saruk Ama Oina Mitai Irol Iek Loina Shilon Apun Belof Milalna Asam ki Kasa District ke Manung Chana Laiba Tongan Bamafong Kayada Mitai Mayek Tambiba Amasong Milalgi Masalo Siyang Hangdokpagi Thabak Leptana Chathare Hiram Masiga Mari Lainana Milalna Thadoropa Cherol Amana Hai Khongthang Asigi Saruk Ama Oina Asam ki Sonai Desu Mitai Mayek class Hangdokhibaga Loinana class Makha Tana Chathare Nakal Amarom da ngarang Jiribam District Masalo Shangi Thaupuba Sing Opagi Thauram Amasong Pangthokre Thauram aduda Milal Jiribam ki President Kech Jamuna Milal Mayai Loshangi Secretary General Langol Jam Nongmai Lembe Secretary Education Paunam Tha Kaba Maitai Amade Aiban Nongthombam Kunjamohonda Maru Aiba Mitung Sing Oina Saruk Yakhe Ngarang Braza Tabadagi Tamthina Soktuna Kwa Kaithel da Leiba Asian Hospital da Laying Duna Leiba Laurembam Basanke Ana Laying da Mating Oina Bad Like Minded Group LMZ Manipura Cell Oina Nupalising Mangagi Tengbang Pikre Tengbang Khongchat Adu Group Asigi Publicity Secretary Rakesh Naurem da Luchingki Amadi Maru Oiba Thaupuba Sing Amasong Member Sing na Saruk Yakhe Khongchat Aduga Mari Leidana Group Asigi Secretary Ojit Sorok Haibam da Hai
ngarang thengnakiba akanba nonglai nushit aduna maram oiraga lamdam asigi mafam kaya da yung kai kaya amang ata thoban ke thaudok aduda brazil tabadagi soktuda laika dari bandore mam basan ki pau ase social media da thengnarakpadagi khudaki oina tengmang ase pibani haike ngarang gi laibak thiba thaudok aduda awaba taraba khudingmakta like minded group manipura mating pangmang ngamdrabasu awaba sing aduda mapung fana saruk yari hainasu mahangna makha tara pongdokhe masagi anaba amana maram oiraga wangang bugi pangal mangkhibada natana masagi oi thangba khong kakraba yairipop kaithel dagi saknai raba saisakpa usam nirjit kumar da saideng pasingi apun balof salna sel oina lupali sing taragi tengmang pikre tengmang khongjat aduda saru yakhiba salgi organizing secretary dr thingbai jam swaran kumar da hai saisakpa usam nirjit kumar gi punsik kannaba honabada yamnasu angam mateng pangminase oza asi lamdam asigi yamna tangba lan amane mahakumba saknai raba saisakpa asina jahi mari rob naduna famungda yataduna leiriba asida lainga ki maikaidagi hiram amadada mideng changbiramdaba asi angakpa poi mari lainaba singna hiram asida mideng changbiduna saisakpa asigi mateng pangbiyo mahak wangangba thoptragasu mahakna sakhiba isai kayadi sakpa ngamle masisu angakpa amani mahakun ningthina layeng labadi soidana mahausagum wangang mangamlakani hainasu mahakna makha take ngasigi tengmang khongchat aduda salgi secretary jiban moirang them treasurer kaisam priyo kumar yauna maru oiba member kaya su saru yakhe ngarang New Delhi gi Nazavgrada pangthokhiba All India Invitational Professional Boxing Fight Night da gold amadi silver lawrakraba Aztec Sports and Fight Studio gi sadaroi sing taramna ukre ngasi Imphal gi Birti Kendrazit International Airport da thunglakiba boxer nipan adu taramna okhiba adu da saru yakhiba studio asige founder Thangjam Premanandana hai studio asidagi puna boxer nipana Manipur gi muhut sinduna haiba fight night asida saru yakhe maduda studio asige boxer sina gold medal ahum amade silver medal ahum lawraktuna lamdam asige mai prakhibane event asida gold fanglaba boxer ahum makha tana atopa national event singda saruk yarunaba selection fangle amade atopa boxer ahum amagasu sem saduna leide hairiba event asida gold fanglakraba boxer sing adude flyweight 50 kg category da RK Thongamba super lightweight 63 kg category da Jingthang Khomba super featherweight 58 kg category da Utkrasni aduga silver fanglakraba boxer sing aduna lightweight 61 kg category da Lucifer super bantam 55 kg category da Bingshan featherweight 57 kg category da Joyshani haida mahang makata na pungduke handaki akhoi Manipur gi wanadi handaki chahi gi taruk suba professional boxing asidak saruk yajabani asigi credit asi akhoi gi professional boxing dip laisram da akhoi pijaningi Aztec Sports amasung Fight Studio loina na Manipur Professional Boxing Council NPBC gi honorable president amasung akhoi gi member mayam basu akhoi Aztec ki muhut chillaga hakna adogi mayamda yaipa paujil chupijari adoga khwaidai maru oiba akhoi sanaroi mayambu praja mayamna thogapiba makhoi gi thongna hapiba amasung mathang lakadoriba National Championship Shimla da pangthokadoriba mathang thagi sidasu mayamna saruk yaminaraga mayamna punna sanaroi mayambu thongna hapinaba adugi akhoi kano nijari thongna do nijari tha asigi kundagi kunmapan fauba chatkadaba Europe tour ki damak Junior Hockey India Men's amasuk Women's team da Posterior Hockey Academy Manipur form dagi haukiba sanaroi ani yaurakpada academy asina harawu fongdorakli hiram asiga mari lainana form na thadorakpa cherol amana hai Junior Hockey India Men's amasuk Women's team da yauraba sanaroi ani adude talent priyobata amasuk khaidem silaima chanuni talent priyobata Imphal East District ki manung chana leiba khurai lairik yangbam lekai dagi talent mani amasung talent ongbi bala ani gi macha nupani aduga khaidem silaima chanuna kairang mamang lekai dagi khaidem loya ngamba paitai amasung khaidem ongbi tilotama ani gi macha nupini India gi team aduna Belgium Germany amasung Netherlands da tha asigi kundagi sanaba hobade jahi nauriba sanaroi asigi tungi punsida hena pai paktuna India team da achoba fida amum kanba ngamba oirisanu hainasu charot asina makata na fundurakli Aroibada Moriba Pau Mana Pizare.
Ngarangi len yauban nonglai nushit aduna mang takraba yumsing semjin sajanabagidamag State Disaster Relief Fund dagi lupa crore taruk lakh 34 mari lainaba Deputy Commissioner singda kaitakre haina Chief Minister Nongthomam Birena fondokre. Assam Rifles na akan ba jaksing thaurang lokhat hobadagi Manipur da thokliba irang asi ka hena chawthokidabani haina Manipur gi Governor Anushya Weekend fondokre. Yum kupada changba palam singi mamal chahi asigi April kuntra da laikiba mamal adudagi hengat pa yaroi haina Imphal West District ki DC TS Kiran Kumar order ama thokre. Lakadauriba numit tareti asida Manipur yauna India ki awang nongpuk state tareta akhak araw yauba akan ba nongpuba nungshit mayok narba yai haina IMD ki bulletin amana jaksin wa tamnakli. Amadi len yauna chukiba ngarangi akan ba nonglai nungshit aduna sohallaba imung singdan lengak na athubagi kari package pigadoribano haibadu miyam khangna lautupiyo haina MPCC ki President K Mega Chandra lengak ki puning chingsilakli. Ngasi kyo nadi matang asida Times of Manipur na pizaba numidang ipang lusin jare bideng tabir basingbo umuka na krum jare.